Admission open, admission open. Apollo Academy 11 Science and 12 Science. Subjects offered: Physics, Chemistry, Biology, Mathematics, English, Meitei Mayik, Home Science. Class commencement from 9 May 2022. Form issue from 25th April 2022. Address Kwakaithel Bazaar near Amuko office. Please contact 825-801-3846. Apollo Academy Common Universities Entrance Test CUET 2022. Class commencement 9 May 2022. Eligibility 12 pass or appearing. Available hostel seats for boys and girls of school goers. Nahak pukning wakhalgi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipur da ihan hanbo oina rehabilitation and child care center inkhalakliba naha singita oiba experienced leraba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare yaipokpa rehabilitation and child care center Kwakaithel akham likai adongi mathau tarabadi nakanda pijariba contact number asida pau fawbirau. Admission open, admission open. Apollo Academy 11 Science and 12 Science. Subjects offered: Physics, Chemistry, Biology, Mathematics, English, Meitei Mayik, Home Science. Class commencement from 9 May 2022. Form issue from 25th April 2022. Address Kwakaithel Bazaar near Amuko office. Please contact 825-801-3846. Apollo Academy Common Universities Entrance Test CUET 2022. Class commencement 9 May 2022. Eligibility 12 pass or appearing. Available hostel seats for boys and girls of school goers. Nahak pukning wakhalgi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipur da ihan hanbo oina rehabilitation and child care center inkhalakliba naha singita oiba experienced leraba doctors amadi clinical psychologists singna layingjari expert singna Ahan beda maru oiba pau Malengi mafam ataida pangthokna bagumwa Manipur da so World Red Cross Day gi tharam pangthokna khri kathokpa namang tharaga tawba seba dagi hena sawba atai amata leiti haina wangkai assembly constituency gi MLA Thangjam Arun Kumar na phongdorakli Huralakpa gari gi che sang semtokpada mapung oina senaba mioi ama gari yauna gari gi che sang semtok sadokpada sizinaba khusu khalaga konana Vishnupur district commando na fakat pangam kre gari mari amaka lokhat pangam kre Mikhal da lupa crore sangkiba adu hanzinaba company singna fangliba profit tabiyeng thamdaga sen tanba yai haina Chief Minister and Brena Fongto kiba wafum aduna lawmaker singasi sen tanba oina uhalle haina MPCC na maral sirakli Nurse ki award pa leina Rims Hospital gi nurse singna lawriba thodang asidi singthaningai ne haina hospital asige medical superintendent Dr. Sanjip Nepram na phongdorakli MAMI TV की Manipuri Prime Time News में ताबरी बस सिंह बुचन MAIBAM ना खुरम जरी हाउस द पाउ संतों न पिजरी
Miyoiba Kunai Damak Katopana Mang Taraka Toba Sebadagi Hena Sawa, they Amata Lady Haina, Wankai Assembly Constituency MLA Tangsam Arun Kumarna Fundurakli. Wafamasi World Red Cross Day Toronga Mari Lenina Indian Red Cross Society, IRCS Manipur State Branch Sinduna Branch Asigi MG Avenue the Labour Office the Pangtopa Thoram Amada MLA Arun Kumarna Fundokibani. Be Humankind Habatim da Pangtokiba Thoram Aduga Mari Lenina MLA Arun Kumarna High. Miyoiba Kunaina awana taraklaba matamda angamba mating pangba haibasi miyoibagi khwaidagi chawba gun amani tongan ba thodok watokna maram oiraga awafamda taraba miyoibagi punsi amasung lanthum kanba haibasi selna leige fanglaroidaba chawba seba amani asuguma makhalgi seva asi Red Cross Society na manglam chattagi miyoiba kunaigi damak ngasi fawa piduna lakli Red Cross Society ki fundamental principle taret asi aikoi miyoiba khudingmakna tung induna chatpa ngamlabadi lamdam asida laiminari ba aikoi masalgi marakta to oibagi wakalon sakat pada achoba mating oigani loinena aikoi lingjal manana miyamgi seba matam sangna tawmina si haina su MLA Arun Kumar na makatana fongdoki service se matik kamre war matanda soklaba soldiers in wana ta praja sing lain biba matik pangbiba karigo disaster mo korba kanda matik pangko kapnuchinglo dugamamul yamlo Misal ito lang yung panggawa, isa lang iibigok na, iingantaw na, ako'y kanina ba, kanina ba kung nagkaroon siya, pagdamon ko kung ito na Red Cross Society, doon ba, services ang sila nga ni, masige, ay isang ko siya sige, member ang ni, dahil ng board model, masige, kapag siya kapag siya, ano ba, Thoram Adada Saruk Yakiba IRCS Imphal East District Chairman Narendra Ningoban Hai Minungsi Haibasi Miyoiba Kuding Magda Loina Bagun Amani Hariba Gun Asi Aikoina Maikai Suna Yengbang Gamdraba Masung Isa Kagtagi Kalabadi Yakai Hanbangamde Maramaduna Tawai Panba Kudimak Aikoigi Marup Ama Oina Kanbangamdabadi Aikoida Yauriba Minungsi Asi Yakai Hanbangamgani Miyoiba Amana Miyoiba Amabu Nungsiba Ngamlabadi Lamdam Asi Tangdu Laitaba Haibadu Oiba Ngamgani Maram Aduna Matam Laiba Kibikta Red Cross Society Lam asi kudung induna chatmina si haiba wafam Narendra Ningobana fongdoki Red Cross top mas mahayot tarodi sinadang dalawa seven fundamental principles miyoiba amoy madik sabagi ko ye protect amo ko ye hayot tarodi masig leklang pare kasi eko'y nagsanda sido mo na yawi masida humanity impartiality finoy sila aduga neutrality siyo maya puro sila se tampayay nagdalino ang mapantang kamunoy siya babatanda masih ako'y makunta hindi ko ye World Red Cross Day Thoronga Mari Lenina Pangtokiba Mahiroi Singge Painting Competition Amasung Extempore ki makok matang takraba singda sililang ni Bamaikai digi manamatum kaya yentoktuna pungning thawaki Loinena IRCS Manipur State Branch ki thoidok hentokna mathauda pungning lupa members singda appreciation certificate sing piduna ikai khumnaba utki Indian Red Cross Society Imphal East District Branch na so World Red Cross Day ki thoram ama Jennings Hospital ki Blood Bank and Transfusion Unit da pangthoki Red Cross Society ki masak na bamiyoy kayana saruk yaduna Be Humankind Habitim da pangthoki ba thoram aduda Transport Department ki Director Dr. Nevedita L. Nahai Gari thawbada aso engam thoktana bahaiduna Transport Department lambi ki tongan mamafum kayada signboard thamdana miyam da message piri lambi ki accident haibasi tamba ngamba nate masi thoktana ba lambi da gari thawriba singna soingam dana ba section ba mathautai khudong thiba yarakpa matamda I leitabagi awaba kaya mayukna ba yawi asingumba tanja sida Red Cross Society na sinduna blood donation ama pangthokpasi yamna thaganiai oi Red Cross Society asina road safety ki matangda film puthokchuna miyam da awareness piragadi yamna kanagani Society asigi thabak tharam khudingda pangpa yaba mating su pangduna support tawgani loinena society asigi leiriba awat apa singi matang dasu mari leinaba singda khanganaba ki tanja lauragani haina su Transport Department ki Director Dr. Nevedita L. na fongdoki World Red Cross Day thoram ki sarukama oina Indian Red Cross Society ki thomi singamadi tongan mamiyoy kayana World Red Cross Day thoram ga mari leinena idan tawbagi thoram amasu pangthoki
Huralakpa gari ki che sang semtokpada mapung oina senaba mioi ama 4-wheeler gari ahum amasung Honda Activa ama yauna gari ki che sang semtok sadokpada sizinaba khusu khulaga konana Visnupur District Commando na fakat pangamkhre hari Faraba mioi adudi Churchanpur gi Torvung Bazar dagi Somilian Wi-Fi chei kuntra mathoi apokpa Dakhan Call Kawi Mangondagi 4-wheeler gari Tata Xenon ama Renault gi Duster car ama Zipsy ama amadi Honda Activa ama fakat pangamkhre Hiramasigi matangda police tagi phangba pau aman hai Visnupur District Police na gari huran basingi mathakda chatharakpa drive ki sarukama oina huralapa gari ki che sam singdop sadokpada maru oina senaba Somilian asi ma ki mayumdagi fakat pangamki hariba thabak aduda mahakna sizinaramba laptop printer lamination machine amadi PVC card kaya marum fakat pangamki Somilian na haidorapagi matung inna MD Boicha amasung Muzib hariba miyoy ani asiga koloinena Irong Chesaba Makha Lekai digi Tata Xenon ama huran ki Muzib hariba miyoy asi numit kharani gi mamangda gari huran baga mari lenena kumbi police na fakat kre makoina huran laki ba gari adu new Jalen Fight digi lancha ki gyan koba miyoy amagi yumda thamli haiba khangbangam ki tungda mari lenaba authority da pau piraba matung gari adu lancha ki gyan gi yumdagi lokhat ki adoma pu hariba miyoy adudi amambagi khudong jaba lawraga nanthokre hari Tata Xenon huran bada mapung oina jenaba Irong Irildagi MD Boicha apopa leikhidraba MD Manapi Visnupur Commando ki team aduna mahaki mayumda laktuna khongul liki mafam aduda Boicha di leram kide adubu mahaki thongal da khamdra thamlamba makoina gari huranba ki thabakda sizinaba Renault ki Duster car ama Somilian nam haidorapagi matung inna fagat ki loinena Somilian na sizinaba Gypsy ama su Commando team aduna fagat pada yauki faraba miye adu makha taba logi thabak thoram laukhatnaba Visnupur Police Station da khusina kre hainasu pau asina makha tarakli Mikhal da lupa crore sang kiba sing adu hanzinaba miyam dagi laukhatpagi mahot company sing na thabak subada fangliba sada taramanga dagi taratarit fabgi profit aduda midyeng thamduna sen tanba yai haina handakda chief minister and birena miyam tin mamafam amada fongdo kiba wafam asina BJP na hau kiba Mikhal aduda senjau kaya thadaduna Mikhal thengna ki habadu mayek senghali amadi lawmakers singbu sen tanba oina uhalle haina Manipur Pradesh Congress Committee MPCC na chief minister and birengi mathakda maral sirakli hiramasigi matang dengasi BT Road Labor Congress Bhavan da paugi mifam ama pangthoki MPCC ki General Secretary P Sarachandra amadi Dr S Manauton anina chair loduna pangthoki ba paugi mifam aduda P Sarachandra na hai Chief Minister and Birena miyam tinma mafam da Mikhal delpa crore sangki haina fong na hai kiba sina takpadi handaki Mikhal aduda BJP na Mikhal mai paknaba senjau Sen Khawzau Thadaki Haibasi Mayek Sing Natakle, ECI na piba rule gi matung inna miref amagi expenditure asi lupa lakh kunipan dagi henba yaroi haina Mayek Sing na pallibani. Senfam asidagi helabadi miref adu Mikhal Mai Paktun MLA oirabaso disqualified tawguni haribani. Adubu Chief Minister na fongtok liba wafam aduna BJP ki MLA oiriba singna ECI na piba Mikhal gi rule adu thugaide haibataki. Maram aduna BJP ki MLA sing ECI gi rule gi matung inna disqualified tawfam thogi. Chief Minister gi wangang asi corruption chatai habigi khudam sangdam chap sarba amani maram aduna corruption ki charge ta Manipur Police ki DCP na FIR amal lokhatuna thabak lokhat kadabani karigumba Manipur Police na thabak paikhat taba tarabadi MPCC na Supreme Court amadik chaba legal action lokhatnaba thabak paikhat kani company singatana duna Mikhal da sangkiba Senfam Singh hanjinaba hono haiba wafam asi Congress ki MLA mangagi oinadi yabangam loi tawsu tawrai haina mahagna makhataki Tore, vote paisa pire, samai tawdana paisa mayam khujing oire haidana phongna haiba ngamabadina it is corruption sir masi chap sana corruption tawre haibigi praman approve tawrabanina Manipur ki police sing maruena higher authority de leiba DGP na FIR launch tawbigadabani makhoida tawbiyaba action lokhat bigadabani amadi disqualify tawnogi damakta plan tawbigadabani kaigumbada Manipur police ki side gi tawbiyagdaba taragadi MPCC ki side gi chu ekoi mari leinaba Supreme Court ki lawyer sing tanaraga expenditure hena tawkiba lana paisa siznakiba expenditure se more than 28 lakhs hen gibajina mar moiraga ekoi disqualified tawnugi damakta matik chaba legal action lokhat chagani amadi court ki khuthangda ekoi tawiyaba tawnugi damakta ekoi Manipur Pradesh Congress Committee ki maikei degi sem sadna lei Nurse ki award pa laina naina RIMS Hospital ki nurse sing na lauri ba thaudang asi thaganingai ni nurse sing ase RIMS ki Yanglen Saru gumbani haina hospital aske medical superintendent Dr Sanjib Nepram na phongdorakli wafam asing ase International Nurse Week hongdokpaga mari lenina
RIMS Nurse Association sinduna hospital asigi campus na pangthokpa social service ki thoram amada Dr. Sanjib Nepram na phongdokibani. Our hospital, our environment haba theme gi makhada pangthokiba thoram aduga mari lenina Dr. Sanjib na hai. Hospital asigi masing yamlaba patient amasung makhal makha kya gi thabak thoram sing RIMS ki masing yamjadaba nurse sing na maipuna na loriba Thodang asi thagataba ngamdi makoina pangthokliba thabak thoram sing asi singnaba kaya gi maraktani RIMS na ngasi yaurakliba thak asida nurse singi loriba thodang nathaiiramba yaroi our hospital our environment haiba theme asida asisu RIMS ka aduki matik chunaba amasu oi haksang fana leiba haibasi environment ka su aduki matik mari leinei hariba wakalon asigi makada RIMS ki nurse singna achawa thodang ama laurakpa asina hospital asigi anala engi lamda awan ba ama soidana purakpa ngamlagani haina so Dr. Sanjib na makata na phongdoki Malimda leriba nurse pumnamak amasung especially akoi RIMS thabak tawbiriba nursing bu yam thagani kaiginoda makoina work to urban environment se aduki matik strain leiba kaiginoda mi masing na watpa thabak na yamba asugumba kanosida RIMS sing thakta pukhalakpa se pura puri makoi RIMS hospital gi backbone di RIMS ki nurses sing masida koi hospital gi site gi amasung RIMS ki medical superintendent moina akoi da doses mayamon pizari Thoram aduga mari lenena RIMS ki nursing superintendent SS Latana hai RIMS ki campus manung tarutana na thamba haibasi ekoi ki pandam asigi makada international nurse week kamari lenena social services thoram asi pangthokpani COVID-19 laichana maram orga nurse singi maikei degi hospital asi luna na thamna ba masak tokpa thabak thoram amata paikhat pangamdana laki adubo Florence Nightingale gi mapo kumoiga mari lenena tha asigi tang tarani thoida pangthokadoriba international nurse day thoram ga mari lenena Jayol amachumna ngasidagi social service ki thoram asi hodokpani haina latana makatana phongdoki ki lai miyo singchina hospital se manung amadi mapanji yamna na thambi adu mo kana so kana singi site gi angam bakhara contribution si tawra hospital si na tamna pandam da si thoram se pangdok sa bani koi gi COVID-19 na maram ngai dana sahi ani mo se yam pumba ya da koi kan ta tawra no budha koi 12 me ha gi na ses de koi nursing gi Florence Nightingale gi part in sari pangthok ko ngoi da ba koi jubli mo ji da koi focus ta na tawra me pangthok ko da itang mo ba na ta na ba na ko na sari sit pa sa ni program sa koi na pangthok sa ba Malem pumada thengnariba COVID-19 ki laichut asrigi ngakthoknaba chamba section thorang khar ngangna chapinaba MAMI TV ki maike de ning sinjari madadi yumdagi hek sathokpa ka face mask upiyu mi amaga gi marakta foot taro ki ara pathambiyu mai mit khut satoina hamdokpiyu amadi COVID vaccine ka payaraba sing sosoi soidana COVID vaccine kap thoktuna laichut asrigi kannaba miam puna hona minasi Malengi mafam atai da pangtok nabagum International Mothers Day gi thoram ngasi Hairok Part 2 da leiba Ningol Club City Club amadi Service for Humanity na punna khusam naduna Hairok Part 2 Chingdong Pok High School da free dental camp amagaloina na pangthokre thoram adu da City Club ki President Ningthausam Ibomcha IDA Manipur State Branch ki hanagi President Dr. D Navachandra kadagi President Hizam Priyo Kumar amasung Ningol Club ki President Sophia Khundong mamna chingbana sarugya ki Thoram aduga mari lenena Dr. D Navachandra na hai Imphal dagi khara labna leiba anala engi khudong jaba mabung fana phangdrama mafam singda free dental camp asi chei khudingi mari manga rak pangthokpani adubu COVID laichuna maram oiduna chei animuk pangthokpa ngamkhide camp asina miyam da kanaba kharadang oirabasu fangnaba haiduna honabani haina mahakna makhataki COVID na maram oidana koi sahi ani mukti thingwani satre adra handaki COVID checkup si yamna kana draga su khara makhai di kana gadra haina koi laksabani taseng badi akoi gi si field checkup ta loina tawdi yada banina koi tawdaba yada ba minimum khalang tawdaram sida mayamna kitang kana ba International Mothers Day ga mari lenina pangthokpa free dental camp aduda Dr. Kuntra manga rom na punna mioi chamanga rom yagi maramda yengduna laing balakpa mioi singda lem hitak langthak yenthoki Haukiba me tarukta haudokiba Royal Riders Manipur gi thabum ama chathagadaba mausa imaning sing thagi sarukama oina ngasi maitei langhol de leiba Royal Riders Manipur gi loisingda u char thabagi thoram ama pangthokre
U char thabagi thoram adu Manipuri Director General of Police P Dongal na haudoki thoram adu da saruk yakiba singda Forest Range के official सिंगना उ चार थाब की मतंग दालम सिंग लमताकी थौरम अदुगा मरी लेनेना DCP पी डोंगल ना हाई Rail Riders Manipur na environment ka mari leneना पाइखलक लिबा थवक थौरम सिंग असि थागनिंगाइनी मिपुम खुदिंग ना महौ सा कनबगी थवक थौरम सिंग पाइखटपा मथौ ताई ngasi थारिबा उ सिंग असि हिंगना बाई खोइना ngakpi sembibasu tangai fade haina mahakna makataki Secondly, this environment this minor interest level, it's a very wonderful initiative, and not only initiative, it is a wonderful, very good work which is to be emulated by all the others. I think as you copy already, the koi matam jadi fencing sulo ke bane angansing auri ida some botang Vegas minor child company. I want to appreciate because the sida sulo na problem habane ay. Unless you care, it will not grow like this. Just how we do the low governance. So I'm very happy that things being continued. And finally, I'm also very, again, I thank you for calling me here today. And Community Health Center CAC Wangu Life from the Doctor Amadi staff sing wat panamaram oiraga analaing the kudong chada bakaya mayuk nariba asi thas ki taramanga fawda Doctor Tharak Trabadi Center asi thingzilagani hainang asi miyam na hospital asida khongjang sangsingkre hospital asiki akoibda leiba miyam yauna hospital management committee na sangsinkhiba khongjan atuda committee gi luchingba TS Dame na hai Community Health Center asi kumjali sangani tarani panda PSC dagi CSC gi thakta matamdugi Health Minister L. Zen Kumar na onkhan lambani adubu ngasi fawba Community Health Center gi leifam thokpa Dr. Fawba Thambidri Hiram asigi matangda CMO yauna Health Director da wakallabasu tabidri Center asigi record Tadi maming tagi oina doctor leirabasu atopa mapom singda utilize chachakibana miyamna doctor leitabagi awaba matam sangma mayugnari maming khaktagi oina leiriba center asigi mathau tawdraba staff sing MZEL dagi lothok pikro haina mahangna makhataki Ungangi lamsing da sigi health facility se phangan da se phangan binana ba haidona mari leinaba authority da haire adona megi tang tara ga manga box da karigumba kano to viraktar ga di koi award pu doctor si amat to isu thabiraktar ga de koi hospital management committee amadi lekai sida leiliba myam sina sigumba hospital se koi thamu bagi mathau ta dre haidona koi asobu sojaam toroga koi matam kuktana thong lonjin jaragani Amaromda Center asi akoibada leibi nupi aman hai Center asi pung kunmari mathau tawi hairabasu emergency da laing ba lakpa anaba singdadi Dr. Leiram dabadagi laing ba fangdana ningba kaina hanakiba se yamna nuaite Center asi da laing ba lakiba anaba singi marakta Dr. Leiram dabadagi laing ba fangdaduna laibak thiba thodok thokibasu yaukre haina so fangdoki Dr. Leiram dada na anaba kaya naning ba kay na hangiba angang bawda makhong hame haina laaga laibak thiba yawbo bawda yawbare adu mari leina ba sarkar singnang atuba matamda jingsin biraga Dr. thabirao aduga khoi kano yamdi nungai jade asumana chindana ama khuttana ama ngasi pali ba sarkarna Dr. matik jana laihangani dei school college phagal hangani hai chindadi ngangthokra khuttadi amata yawdre adu khoi gi kano gi Dr. sangsi oina di atuba matamda Matik sa Dr. Thabiro staff Thabiro masing suna lahen biu akhoi anaba layeng ba laaga layeng ba phangdana ning ba kaina kaina isamak na hangi ba se akhoi jam nungai jade Hui singda lemna rabies ki vaccine kapthokpagi thoram amangasi Moirangi Kumam Leikai Madabda Dog Protection Society DPS MLA Office Moirang amadi Kumam Youth Club na punna sinduna pangthokre DPS na nimfumari rak suba oina pangthokiba ngasigi vaccination thoram aduda hui singda lemna anala ing chathabagi khudong jabasu fanganki loinana miro labi hui singda ultrasound yengbana chingba kaya su pangthoki thoram aduda saruk yakiba Moirang Assembly Constituency ki MLA Thongam Santina Hai lenga kasiki leiriba veterinary hospital da hui sing hida kapthoknaba pubada mayoknari ba khudong chada bakaya sing adugi yenglaga vaccination ki program asi pangthokpani hui singda matam matam gi narak palaina tina kaya dagi ngakthoknaba gi pandamda thoram asi mapung oina pangthokpani mioi ba ekhoi ge khwaidagi nagnaba sa ama oiriba hui bu tati ta oina tobi gumsi makhoida chap saba minusi amasung thouzal utpi fam thoi haina MLA Santina makhataki koi moirang ke na to bom khum sin su do protection society the sindiraga hui ga mioi ba leini ba dis dagi lan na sakti da bai na
ꯍꯨꯏꯅ ꯆꯤꯛꯑꯒ ꯃꯤ ꯁꯤ ꯍꯥꯏꯕ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯠꯂꯒ ꯍꯨꯏꯒ ꯃꯤꯑꯣꯏꯕꯒ ꯃꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯄꯨꯔꯛꯅꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯊꯧꯗꯥꯡꯁꯤꯕꯨꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯆꯔꯤ. DM College of Science 1995-1998 batch alumni ngasi tagel khongbal da leiba Hope Home haina kauba kana leizadraba angang singi leifamda tengbagi polam sing sinakre tha asigi haukiba chechet ahumda setkiba kanba nonoi nushina humdok pikraba home asigi angang singi damak sinakiba polam sing adudi jeng yerum kampor kanghal solar lamp sing inaba boy kolom hand sanitizer sanitary pads mopak fidak monkum fi sunaba sapon surf toilet ki polam sing tilkang tanthok na bahidak achapot na sing bani alumni team aduna tungdasu home asida angama mating pangkigani haina alumni ki president MAIBAM design phongdoki ꯑꯩꯈꯣꯏꯒꯤ ꯑꯦꯂꯨꯝꯅꯥꯏꯅ ꯁꯤꯟꯖꯔꯒ ꯑꯉꯝꯕ ꯈꯨꯗꯣꯜ ꯈꯔ ꯍꯣꯝ ꯍꯣꯞ ꯑꯩꯈꯣꯏ ꯇꯥꯒꯦꯜ ꯈꯣꯜꯃꯥꯟ ꯂꯥꯡꯖꯤꯟ ꯗꯣꯝꯕꯣꯁꯀꯣꯒꯤ ꯃꯅꯥꯛ ꯃꯅꯤꯡꯗ ꯂꯩꯖꯔꯤꯕ ꯑꯁꯤꯁꯤꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯈꯔ ꯇꯝꯖꯔꯤ. ngasi numidang wairam pung mari makhairom taba dwaida lilong lo manga da leiba Muhammad Ramatulagi yum amadi dukan mai natumna sakre thodok thokfam dagi fangwa pawgi matung ina mai adu sakhum dagi gas pokhairak pani hari sakhum dagi horok mai aduna sakhum ga thangnana leiba grocery dukan so mai natumna sakre hari thodok adu da yum adugi mapu vogi mayum Muhammad Ramatullah amadi magi machanupa han maina sakpadagi Nur Hospital la laikanaba pukhalaba matungda Rims Hospital da refer tawkhre hari mai sakpa adu da lupa lakh 10 henbagi manchang manglamba yai haina panari Thawal District ke Miyam da pause yohanbagi achoba thodang loduna lakliba Thawal District Newspaper Hawker Association ke ani suba foundation degi thoram ngase Thawal athokpam khunau da khana ninabagi mifam amagaloina pangthokre Association asigi President S Ragumani Advisor S Loken Amadi Thawal District Working Journalist Union ke President S Vinoina athoba mitung sing oina sarugyaduna pangthokiba thoram adu da Ragumani na hai COVID-19 laichaki khudong sadraba matamda pause ayama PDF file oina puthokna mari leinaba press sing na miyam da seba tauki aduba hojik laichot asigi thoidokpa akanba setting phangkidrabasu pauche ayamana PDF file da nganna puthorakpa maramna hawker sing da chauna kaiba pire pause singi PDF file asi numit chungba matungda puthokpa haina yanabati laikre adum oinama kanaguma lanai miyo natroga kangbu kharana pause singi PDF social media ki khutangda adumak ngana thadorok pathengnei masigi sumatakta pau che singi headline news amadi gas ki pau sing pau ina pathoktuna social media da thagat bagi thawong leptana chathari punnamak sing asina maram orga miyamna pau se loba amasung pabagi chang hantarak pa asina hawker sing da atuki mate khudong chadabam haibadu oire maram aduna hawker singi amasung pau si pariba singi yengduna PDF amadi social media da nganna I pau thagat ba si tawbiganu hirama sigi matang da mari lenaba singna mijing sangbiu haina Ragumani na makhatana appeal tawki Kewan TV singda leibu pau singse macet kat tawraganda PDF na singsi wachan na singda thadok pirtuna pawmi singda maroina koina pau pari bu singda akai bu pibu singsu koi tawon janingde aduga loinana anganba matamda gas ki pau na singsu thinaje aduga loinana khabar ki phangyo por singsi khabar cutting ji toraga ek khabar on por singsi he wachan khudhanda pau oina padna laki bu kharam su koi yamna nana thinaje masi ai thabok singsi tawiriba mari lenor singna topire haraga poker singi biduna masi yaringeti tobiguno haiba opun singsi singba foundation de sing mari lenara mayam thinjeri Children's Personality Development Training Center na sandunangasi wangkai ayang palita leiba Center asida Imphal East District SPM Pradeep ka apikpa angang singagi maragda interaction program ama pangthokre interaction program aduga mari lenina training center asigi training coordinator Hidam Vasun Hai training program asi angang sing hen haitoi singthoina bagi pandamda Sunday khudigi interaction program asi pangthokani angang sing lairik khak haibigi matakta atopa hiram sing su haijinba mathau tai haibasi mama mapa oiba singna khangjin bigadabani maram aduna school da fangdaba knowledge kaya ama training center asina pidi hainasu Hidam Vasuna makatana phungdoki
ngang oringai horaga English ngang ba Hindi ngang ba ani sida main oina tawraga expert kaya am kauzaraga Sunday khakta da wangkhai ayang place da best environment bu orangani haitare adgi mat angang singin da mate sana bada nuai hale TV thambire computer thambire lots of experience miyam thambire mafam chan aikhoi center sida at years aikoina khonazar livani aikoina mateng kaya su lojaki je seng haragadi oja sing asin ngamjaba voluntary work tawjarkhini for the welfare of children haita all over Manipur including the poor people haitare ina khunma khakti natavida laira ba kaya am yaholaga phinung yam lawdavida khonazarapane mayamna support tobiyu mideng changbiyu Interaction program aduda saruk yakhiba Imphal East District SPM Pradipna pikliba angang singa unaduna wari sanaba fangba si hainingai leitan nungaiba poki haina phongdoki program aduda saruk yakhiba angang singna mana haizaba talent kya utkibaga loinina angang singda khudol poi kaya amasu lanthoki I think there will be some young boys and girls. Maybe I'll get an opportunity to speak about some motivation. Just like some of them are just like my daughters only. I interacted with them, and these girls, young boys and girls, are full of energy, and then they're curious, confident. So I think it's a good program. Moirang ACG Manung Chandaleiba Low Pari Chamanga Henbada Kana Bapiga Doriba Combram Itai Maril Tingbaki Tabakasi Dagi Hokre Tangzing Sing Dagi Center Rakpa Kilometer Mangarom Stangba Itai Maril Asina Marong local Amadi Combram local Gilow Pari Chamanga Henbada Ising Piduna Kanava Fanghanabagi Pandam da Paikaliba Torang Aduga Marilena Moirang Kendra upon Balomi Sinmiluf Amasong Nupi Lufki Secretary Al Manglem Hai Haukiba April ki tang tara humdoida Manipur gi lomi sinmigi sakhotorang gi batangda City Convention da pangthokiba thoram amada Moirang Kendra upon ba lomi sinmi amasong Nupi Lufki Kendra asigi yamna maru oiliba Khomram Tingel Dam Semzin Binaba Chief Minister and Brain Amadi Agriculture Minister TS Vishwasita Haizakiba do tabi badagi ngasidagi ithai maril tingbagi thabak asi paikhatpa hobani hariba dam asida satok sasin tawba yanaba thong amasu saragani haina thazaba pirakpadagi Pirakpagi damak Chief Minister Amadi Marilenaba officials Singbu Thagatpa Fongdokni Haina El Manglem na Makatana Fongdoki. Ahamadi Thingel si Sing Tharakpo matamda satar pandaba Thingel si kanabom khangamdaba amadi mathakida mi chatok katin jalamdaba adu department gi MI gi department mi gi la amaga mathakida Thingel amaga saba amadi satar panduna Thingel si laiba lawuk ki oiba meeting phamaga Thingel si panana bagi damakta lawmi sing laihanba rotation laina haiba si mucho koi department gi makete si thamami asing basing asi so koi gi makete gi lawuk na khandaraga matungda Thingel si kuinja sauna sana bigi damakta koi gi lawuk ki tinggi oiba Thingel senar mi su khan semdaragani haiba si mucho thammi Ithai Lokong Tingba Aduda Minor Irrigation Department Visnupur Subdivision ki SOS Razen SOPS Novin Tronglobi Terakong Sang BZB ki Pradhan Basan Moirang Kendra Apun Balomi Sinbiluf Amasong Lubi Luf ki Secretary Al Manglem Amadi Lup Asigimiwe Kiana Ying Sinduna Ithai Lokong Adu Excavator Season Naduna Tingba Hoki Iramdam asigi yamna maru oiba laifam amani haina launariba Tangzing Singsangi matangda Kuki Students Organization KSO hanglef na thamlakiba wafam asi condemn tawi wafam asigi matangda warasin ama purakna ba lakleba mi taramarida miyam gi oiba mifam ama pangthoklagani haina Committee on Protection and Preservation of the Historical Rights of Kobru and Tangzing Hill Rands CPP-KT na khangalagli CPP-KT na thadropa cherol amagi matong ina KSO hanglef na Tangzing Singsang da maru oina Tampaki Mioy Sing Sangbada Kuki Chief ki ayaba lawgadabani haina me mangada press note ama thoglakiba adugi matangda ngasi miyamgi mifam ama pangthokre mifam aduda Kabui Union Manipur Kabui Students Union Salai Kanbalov KK Moirang Kangleirol Kanbalov KK Moirang Kendra Apun Balov amadi Federation of Haumi Su Sarugyaki mifam aduda KSO hanglef na fongdokliba wafam asi Asidi lammapu yong na tanbagi fibamni loinana KSO na tawriba thabak asi makhatana topana amuk hana tawraktanaba lakliba tang tara marigi nungtelpung ama tapa matamda moirangda fomnagani haina cherol asina makhatari
Amaronda KSO Henglab Block na Thadora Kiba press statement adu lana lamsing ba amadi yamna laibak tiba amani haina Thangsing Seva Mandal Moirang na Phongdorakli Thangsing Seva Mandal Moirang na Thadoropa Jerol amagi matung inna hiram asiga mari lenina Ivdo Moirang Thangsing from Naiba Jerab Loisang amadi Thangsing Seva Mandal na Thauburen Oidna Manipur gi tongan ba civil society yakai mangagi mihut sing yauba mifam amangasi Ivdo Thangsing laibungda pangthokre mifam aduna Ivdo Thangsing khubam lengi Mari Oiba, Maru Oiba Singh Amad Adukup na Kanaduna Tongan Bawaref Kaya Sulauki, Manipur Gilam Amada Manipuri Amana Changbada Kanagumba Amadagi Ayaba Low Habasi, Manglam Satagi Sat Chanarak Taba Amani, Constitution ke Midyang Daso Manipuri Amana Manipur gi territory Manunda, Free Oina Chapik Ayaba Pirbani, KSO Henglef Vlog na Sangba Yani Yaroi Haina Atingba Tamnak Libasi, Manipur Asi Mache Tana Thukaiba Oina Thokadi, Maram Asina Manipur gi Apun Basakta Midyang da Yingduna, KSO Henglef Vlog ki Wafam Asi Handokadabani, Karigumba Handok Taba Taragadi Akan Basingna Ba Mathoklak Payai, Loinina Manipur Lengak na so Ivudo Thangsing Khubam Len Asi, Sacred Heritage Site oina thamdana amadi Thangsing Range ase Indian Forest Ekir Makada Reserve Forest oina kanduna thambiyu haina jerol asina makatari Athokpam Kunau Senior Citizens Welfare Association Thobal District members sinangasi Thobal District Hospital gi mamangda leiba pharmacy gi mamang amasung Athokpam Kunau Mayai Leka gi lambi gi nak ye talamtu sengdokpa kalorina dustbin amamam sukhudo tawkre ngasigi social service aduda saruk yakiba association asigi president El Mohorina District Hospital gi mamangda Famliba Dukan amadi pharmacy singna mafam asibo lunana thamna bahona bada senior citizen singna paikaliba thabak sing asida mating pangbiyu haina appeal tawki Chief Minister and Brenelu Chingbalengak asina changsilak liba war on drugs ki sarukama oina ngarang tungan mafam anidagi Kangching Commando amasung 36 Assam Rifles heroin number 4 yaba sob case kontra fagat pangamle haina police tagi phangba pau aman hairi Police ki pau asin hai ngarang nungtil pung anirom taba tuaida drug puthok pusin tawre habiki akangnaba pau ama fangbadagi Kangching Commando unit ki team amana wangzingi YK College manakta frisking checking sathaki maduda sora makha lekai digi MD Anisei Kunrom Suraba miyai ama check tawbada mahaki masadagi heroin number 4 yaba sob case manga fagat pangamki faraba miyai adu drug sing aduga korena makha taba investigation ki dabak Thobal police station da khusin nakre hairi Nagal Amarom dangarang 36 Assam Rifles ki personal singna singat subdivision dagi Manglian Sian Piampu Jai Kunithoi Surba miyoi amadagi heroin powder yaba soft gas kun manga fakat pangamle hari faraba miyoi adu NDNPS eki makada book tawkre haina paw asina makatarakli Young Women Health Organization na awaba ng laba kana laizadraba singna mating pangtuna lapagi saragoma oina ngasi Sugnu Assembly Constituency ki manung janba Thangsing Khunau da leiba ningthauza mani sandragi imung manung da nomagi tangai fadana changba polam sing amadi sel gi mating pangkhre Thoram aduga mari lenina organization asigi president Thangsam Santina hai imung asina phone gi khutangda mating khara pangbina ba hairakpadagi angaba khara mating pangbani organization asigi thagi sefongda imung asigi wari fongba leikre loinana social media ki khutangda so miyam da khangan badagi child line yauna social welfare department so imung asigi disable oiraba angang nupa macha lairik laisu tamada mating panglagani haina phongdoki ba leikre lengang nasu asiguba awaba taraba singna bijeng sangbiduna Mimanaba ngamnaba sinbiyu haina sanjina makataki sakhotpa kunai ama ohenbiyu haina so phongdorakli Tandagi apikpa masaje koi zailanda thamaga adagi mahagi mahi masing tamni haina chu social welfare gi mijingna thajaba piraki makoi gi laira chu tambagi mo kanaba phangdore haibada ai wakhanda yamna harau ba nungai ba poksai aduga loinana aidi khungangi haidi tha handari imung jingsida aidi sarkarna aidi miyeng changjan biraga aidi chakotpa khunai ama chakotpa sama sama oina hona bada yengjan biu haiba wafam chi chu sarkar da thamjari Imphal Mayolda Niyom Kaina Chalaibani Haiba Spa Center Amadi Hotel Kharada Imphal West District Police na Red Chathakre Singmairong da Leiba Spa Center Kharada Red Sathabada Fi Thongdana Leramba Miyoi Khara Police na verification ki damak pukhat kre hari Atopa Spa Center Kharada Leramba nupa nipan amadi nubi mapan su fagat padanatana Niyom Kaina hangnamba
Hanglamba Spa Center Singi Manager Singsu Police na Fagaki. Hotel Karasu registration Todana Hanglamba ki Damak verification Tonaba Hotel Manager Sing Police Station da Puraki. Red Satabadu the Hotel Karadi Police Del Luzadaba Wahewata Sizin Nabadanatana Acho Asang Singda Phone Toduna Red Chaliba Police Personnel Sing Atuda Dab Tauraki Hari. Red Adu Imphal West District SP KSS Sivakanta Crime Against Women's ki Additional SP Ngasepam Ratana Imphal West Women Police Station ki OC Ayang Lima Amadi Lamphel Police Station ki OC Kogen Yauna Sathakibani Sathakiba Red Adu Gamari Lena SP KSS Sivakanta na Hai Niyam Lana Spa Hanglaga Fatabat Tabak Kara Chathari Habigi Akagnapa Pau Kara Fangbadagi Red Asi Chathabani Spa Center Amadi Hotel Hangba Singna Niyam Sumna J Sang Parka Hangbiu Niyam Kaina Hanglaba Sing Makatana Fakatbagi Tabak Sathakigani Luenena Miam Nasu Police of Paikalak Libat Tabak Toram Sing Asidamating Pangbiduna Afaba Kunai Ama Ohenaba Hona Minasi Hanasu SP Napil Tauki ISBT की एरिया सीधा कोई इन्फॉर्मेशन खर फंगबदगी ताबदा दम तुकत चनिंगा बेबा मोंगदा टीम सिंगी ऑर्गेनाइज होबा दुगुंबा पॉट खर लई हैबा कोई इन्फॉर्मेशन मा फंगबदगी वुमेन ऑफिसर सिंग यावरगा कोने चिंगना मफम खर दरे चचबनी अदु सिगी चचब मतमसिदा यामना केनो ओइबा हाइब तारे को यामना येंगबदा मोंग मरिल तादबा अदुबा अदुम खर थेंगनै थेंगबसिंग कोइना हौजि खर अमसु अदुम वेरीफाई तौनो पिकअप तौजरे अदुगा हाइरिबा एरिया सिंगसिदा इमोरल ओइबा मोंगदा विदाउट एनी प्रॉपर लाइसेंस IMC की लाइसेंस आउट बिदा प्रॉपर डॉक्यूमेंट्स आउट बिदा कोइ चलाइबा मोंग मरिल तादा अदुम कोट खे थेंगनै पार्लर नि हाइगसु मपानदना पार्लर मानबा अदु मनुंग चंगगना कोइ यामना मई अमंबा हालगा इंडिविजुअल दुगुंबा मोंग तादबसिंग खर थेंगनबदगी कोइ ngasi bi खर लोखचै Selin Digital gi ngamzaba kharadang haiba thorangi makha satharakpa oina ikai khumnaba utpagi thoram mangarang singzamai singa makha khetri lekai deleba KSS Memton bigi yumda asamba thoram amaga loinena pangthokre thoram adu the National Awardee B Asap Prem Embroidery and Dizu Thangta RK Moduvela Dance ke Kanon Bala Social Work Solicitation amadi asamba khudol bidunai kai khumnaki thoram aduga mari lenena Selin Digital gi producer Phanjawum Lanasit Singh na hai Aikoi afaba thabak torokpa singbu ikai khumnabagi hainabi leisi atoba singna tawba thabakta tungda ngangnabagi chanabi thatokpa matam oire haina mahagna makhataki होटबु होनरबा तौबु तौरगदि मदुगी चपचाव माहिरी फंगनी हाबसी अखोय म्याग थमजरी लोइनना ngasi award singda अखोय माइकै दगी यामना चमनि काय खुमनु उपचरगसु तुंगदसु करि एनी तौनिंग थबकता अखोय दा हाबियु अखोय माइकै दगी पांगबु याबा करि तौबु याबा के हाबदु मेंटली फिजिकली अखोय पांगजगे फाइनेंशियली अखोय पांगबु ngमगिदबा याय मरमदि अखोय जु यामना फल लेजदबा हाइजबा ताय अदुगुमबो ग्रुप अमु ओइबनिना अदु मतम मतम गेना अखोय तानरगा जॉइनली अखोय चमिनबा जॉइनली वर्क तौमिनरगा हेन चौखटपा हेन तंदु लेताबा समाज समा राज्य अमु ओइगनी हाइबो वाफम मसि इरेजासि खुनु थमजे Imphal Dimapur lambi ki segmai da leiriba segmai bottling plant changbe ki kilometer amarom tamak sangba lambi asi athubada sanjin binaba all Manipur Road Transport Drivers and Motor Workers Union taksilakli highway dagi kilometer amarom sangba lambi asi numit khudigi lamdam asigi yumthong khudingda sangdaba yadraba LPG gas cylinder gi gas bottling taunaba bullet gas truck sing amadi gas cylinder puba gari kaya masing khangdana chalibani lambi asi aduki matik fattabana gas cylinder puba gari sing thousand bada akut atong leibana lekai gi miyoi sing amadi school gi angang sing satok sasin tawbada khudong thiningai oire maram aduna mari lenaba department meeting sangbiduna nungsu thayau jungaida athubada samjin binaba all Manipur Road Transport Drivers and Motor Workers Union makhata napil tarakli ngasi malemgi imagi numit kamari lenena Hairok Part 2 Tomal Makhong Ningthozam Lekai dagi Ningthozam Anjitna Maki Lekidaba Apopi Mamagi Mingda Hairok Kaitel ke Porfam Fambi Ima Singda Ngamzaba Sana Thangnaba Polam Sing Khudol Taungkre Porfam Fambi Singda Khudol Pot Tamba Aduga Mari lenena Ningthozam Anjitna Hai Imagi Lamadi Macha Oiba Koina Mapok Tareta Su Singba Ngamde Hainaribani Macha Singbumi Amamam Oina Bahonabada Awaba Kongkai Awaba Kongkai Mayuk Naribi Ma Singni ngasi Kaitel from the Macha Singi the Wazaribi Ma Sing Asi Mahaki Apopi Mama Magni Kanduna Ima Sing Asidangam Zabakudo Sing Tambani Haina Mahagna Makataki Zirivam Forest Division ki team Amana Kaida Laba Team
Tigbim Chamatarani Thas ki Tang Mangada Fakat Pangam Kre Hadi. Zirivam Forest Division ki Divisional Forest Officer Razas Darade na Luching Batim Amana Hariba Tigbim Singh Adu Zirivam District Manung Chenba Divong Dagi Fakat Pangam Kibani Hari. Hiramasigi Matang the Indian Forest Manipur Amendment Act 2018 amasung Manipur Forest Rule 1971 gi makhada case ama register tawkre haina pau asina makhatari Mahusagi khalngak senba amasung environment na ikoida piriba kanaba singi matangda awareness piba yauna ngarang Manipur State Legal Services Authority MSLSA na sinduna clean siroi haina mington ba thoram ama ukrul district manung chenba siroi da pangtokre art day thoram ga mari lenina MASLSA na District Legal Service Authority ukhulga kusam naduna senki bathoram aduda Sirul Chingsang dagi amot akai sing khomgatuna mari leniba authority ga matinga loinena mafam sana dispose tawki invest in our planet haiba theme gi makhada pangthoki ba thoram aduda Manipur High Court ki Chief Justice PV Sanjay Kumar High Court of Manipur ki Registrar General G Golmei Logi Commissioner A Nusitombi MASLSA ki Member Secretary Ozas Mutum Amadi Tour Day Manipur Riders ki Member Singna Sarugyaki Koki Kangluf ki Lalhoba Luf Singna Sokat Pamyo Singni Haiba Kharana Kangpopi District ki Manung Changalaiba Ichum Kairaf Kom Khulgi Khunja Singdak Ye Tu Sangba Pokhale Haiduna Khulgi Chief L Rekup Song Kom na Chief Minister N Brenda Iba Cherol Pisinduna Khul Asgi Khunja Sing amasung Lanthung Ngakpi Senbina ba Taksin Kre Hari Ichum Kairaf Kom Khulgi Kom Khulde Saidangdun Leiba Singda Sakti Lerba Kuki Luf Singaloinana Khul Asida Leiba Myo Sing Lakliba Me Taramanga Foggi Manungda Jatkina Baki Halle Khunja Singh namdana tanthok nabagi damak hol amada khusu khulai paisunduna thamnaga akanba pressure pire lairaba pangal leizaraba kom kangluf ki miyoi singda sakti leiraba kuki luf singna makhoi gi lal holuf sing sizinaduna chathariba thawong asi law amasong constitution ki wangmadani hiram asiga mari lenena mamang da so lengak da wakat ba leikre haina ichum kairaf kom village authority na chief minister da pisin ki ba memorandum aduda palli maram aduna khudak tagi ichum kairaf khul asi matik chana ngakpi senbina ba mathau taba police amasung security personnel sing thabiu maduna trabadi mafam asida law and order da kaiba thokpadana tana kanglup ki oiba yengthina basu thoklapa yai district police kangpopi amasung khul asigi khwaidagi nakna leiba nambol police station aso section tharang lokhat hanbiu haina so chief minister N Brenda Pisinkiba memorandum aduna taksinki NF Railway gi makhada passenger traffic amasung goods sing puthok pusin taunabagi damak Manipur gi Zirivam dagi double forward nauna board ghost station mari ki alphabetical code number NF Railway da bikre nauna semgat ki ba railway station mari ki alphabetical amasung numerical code number sing adudi Rani Garden New Railway Station da alphabetical code RZBP amasung numerical code na 05714860 Kombirol Railway Station ki alphabetical code KBP amasung numerical code na 05714861 Thingau Railway Station ki alphabetical code TZBP amasung numerical code na 05714862 amasung Khongsang Railway Station ki alphabetical code KZBP amasung numerical code na 05718463 ni hari Arabida maroy pa pao among handa pizari. Malem gi atay mafumda pangthokna bagom Manipur su World Red Cross Day gi tharam pangthokna grei kathokba namang tharaka tawba seba dagi hena sawba atay amata leiti haina wangkai Assembly constituency gi MLA Thangzam Arun Kumar na phongdorakli Hura lakpa gari gi che sang sentokpa da mapung oina senaba miyoi ama gari gi yauna che sang sentokpa da khusizin naba khusu khalai ga kona na Visnupur district commando na fakat kam kre gari mari amaka lokhat pangam kre Mikhal da lupa crore sang ki badu hanzinaba company singna fongliba profit ta bideng thamlaga sen tanba yai haina chief minister N Brenda Fongto ki bawafum aduna lawmakers sing ase sen tanba oina uhalle haina MPCC na maral sirakli
Nurse ki award pa leina Rims Hospital ki nurse singla lawriba thodang asidi singthaningai ni haina hospital asige medical superintendent Dr. Sanjib Nepram na phongdorakli. MAMI TV के Manipuri Prime Time News matang asa daloi saray biyeng tabribas singbu amuka hanna chan MAIBAM na khurumjari.